ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯗ ꯌꯥꯅꯤꯡꯗꯕ ꯇꯣꯛꯄꯤꯔꯣ, ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯄꯨꯔꯛꯄꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯁꯨꯁꯤꯟꯗ꯭ꯔꯣ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯧꯕꯗ ꯌꯥꯅꯤꯡꯗꯕꯁꯤꯡ ꯇꯣꯛꯄꯤꯔꯣ, ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄꯗ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯦꯕꯤꯅꯦꯠ ꯄꯤꯗꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯌꯥꯏꯃꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯤꯡꯈꯣꯏ ꯊꯧꯒꯜ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯁꯤꯂꯣꯏ ꯂꯪꯃꯩꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ 85 ꯁꯨꯕ ꯂꯥꯡꯕꯟ ꯍꯩꯒꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ngasi langban hai ka laikat tambagi thorom atuda PSED Kevin VD Minister Laisangthem Susendro Yaima Lamlai Kendragi MLA Manipur Handloom and Handicrafts Development Corporation ki Chairman KIC Bomchana Mathing Chana Thorom ki Maru Oibasing Oige Thorom atuda Kevin VD Minister Susendro Namakha Taratun Haikibeda Manipur da yu pamba mising ka hen wanglagle yu fatta bathak pada ki report na fo yauna tongan pa anhaba kaya mayuk nalle Togo hapada su yaroi daba yu pampa singda afaba yu pitak tuna layang bada ka hena sang libasi tingna ba yu legalize tawbane hana dagi tingduna lakpani khongjang handokpa ikai badagi atumak yet kani habe gi wakalon thadok biro awan bahai badu thingba ngamloi aset pa firep amaga loina yu da thamthamba athingba komthok pani khongpham alaroi haige loinan sana mai lining asima tangkuina namsindona thambiram badagi ngasidi matik mangal thokpa horakle Lining asigi mhutta lining ama namduna lawan gi adun hojik amok sanam hi lining namduna chalang ai gi wakalon di thamgomje phajaba wakalon ga loinana paring chumna satpada apamba miyoi sing anjalaksanu haige tharumadu ga mari loinana KS ibom sana phongthoki bada probamba oina leirabadi masaki marol mayek lining chanabi suna laijaba pampa ngaktani laitaba singi su lainana bakyamna kan honai maidai singi di lol mayek lining chanabi tongana loina laijai haige Makatarakwa atop pauda Zingtam animagda may magay ningtina laytaba kaya gidamak laygang nabiyang sangbiyo Manipura si kanglup kaya nagkundari pa lamdam amani lamdam masigi singtam animagda masagi may magay ningtina sabang amjadaba Lawin ko layjadaba hingbada kahina waraba dalit family kaya marom layri Zeki yum zingana kupa yum uraga lamdam masi chawkhale Dalit family daitre haidun lenga kasna karigumba lairaba sigi saktong baby dragadi All Manipur Dalit Development Association atumina khak lairoi aina All Manipur Dalit Development Association AMDDA ki President Dr. TM Rajan ayang manafong dogre Wafam basing asi ayuk pung taraga matoi tapo matamda Kangpopi 1 number 15 da pang thokiba AMDDA ki Kangpopi branch hangdopagi tharomda athoiba mithunglen oina sarab yaduna phong thokibani Magra makata na phongto kibada national highway ka tainaba singi mafum kharada sakhotpagi mami taragasu singi manung hanjin bada khundari ba khunja kaya amri ka hena awa phamayuk nari lenga ki mai tampam sang college amri ana laying ki khudong cha daba ningthi na marang kain laitre ana laying ki khudong cha ba ningthi na marang kain laitre asing ba khudong cha daba mayuk nari ba kaya asi paleba lenga gasna miyang changdona dalit family singi phangpam tawa khudong cha ba sing phangan biwai ke Laikak na sahi tara rom lang thok na thambadagi Ziribam ki lakhi for da sagat khiba mathol ahong ki bus termination building kangkhong chaiba fimam dalaire Manipur ki gateway wariba Ziribam na mapung phaba revenue district ama waitingai Imphal East district ki manung chana lairingai ngasi dagi sahi tara rom ki mamang da district asi ki manung chana lakhi for 1 number 8 matamadu ki lengak na mapung phaba bus termination ama sem kana ba Tabak baikat bahuram bagaloi na mathol ahong ki paka building ama sahaba pumloi loiraga Karigum bahiram amata da sinata ngasi phaba honthok na thambadagi building asi kangkhong chaiba ki phibam da hause kaire pause asina garang Ziribam da satuna bus termination ki mathol ahom longba building ki phibam asi agdena ne yangsin ke hause building asi upar wafal kya na yom sinduna ate akai kya na vik thanduna laire building asi ki manung damiyoi kya na mai ka ba nishasin na ki khudam changdam kya su phangla ke Luba grol kaya sakna sakhiba bus termination building asi sahi tara yelaba phawa Manipur lengan hontok tu na thamliba se lamdam adugi praja section kya na penda basu phongdorake Pausi asina mafam adugi tongan bambioi kya unaduna wari sana ba matamda phongdorake bade Ziribam ki MLA waringai matamda Ziribam ki oina mapung phawa bus termination amasem kana bagi damakta National Highway 37 ki Ziribam Lakipur kwa number 8 leiriba lafong kaya matamatu gilenga na law mapusinda compensation pido na law silaba matungda Bus termination asisem ko na bagi thabok pai khat pahauke loina na bus termination adugi office oina na bagi damagta foot office oina na bagi damagta fit chani hen sangba fit ni furum pakwa mathol ahongi bus termination paka building ama sage masina na tramafung pa bus termination ama oina na basem kat bagi thabok su pai khat pahuram ke
ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯦꯡꯒꯣꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯑꯣꯏꯅꯅꯕꯒꯤ ꯂꯧꯁꯤꯟꯈꯤꯕ ꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯃꯊꯪ ꯂꯧ ꯎꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯧ ꯎꯁꯤꯟꯗꯨꯅ ꯑꯃꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯩꯍꯧꯔꯦ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯒ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯋꯦꯠ ꯑꯦꯟ ꯃꯥꯏꯖꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝꯈꯤ ꯃꯗꯨꯁꯨ ꯇꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯧꯔꯝꯈꯤ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯇꯅ ꯂꯩꯈꯤ ꯑꯁꯣꯝꯗ ꯆꯍꯤ 10 ꯔꯣꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯂꯥꯡꯊꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯆꯪꯅ ꯁꯥꯈꯤꯕ ꯃꯇꯣꯜꯍꯝꯒꯤ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯕꯤꯜꯗꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯦ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯕꯁ ꯇꯔꯃꯤꯅꯦꯁꯟ ꯕꯤꯜꯗꯤꯡ ꯑꯁꯤ ꯀꯜꯍꯧꯅꯅꯕ ꯃꯔꯝ ꯆꯥꯅ ꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯨꯏ ꯂꯝꯈꯥꯏꯗꯒꯤ ꯂꯝꯂꯥꯟ ꯒꯦꯠ ꯐꯥꯎꯕꯒꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯃꯤꯅꯤꯁꯇꯔ ꯈꯦꯝꯁꯥꯟꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯕꯨꯏ ꯂꯝꯈꯥꯏꯗꯒꯤ ꯇꯥꯁꯥꯔ ꯈꯨꯜ ꯐꯥꯎꯔꯒ ꯂꯝꯂꯥꯜ ꯒꯦꯠ ꯌꯧꯕ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ 3.75 ꯃꯤꯇꯔ ꯄꯥꯛꯄ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯦ ꯑꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ngasi RDNVR Minister Yumnam Khemsana Hakthena Yangsan Gre Lambi Paring asigi hausi oriba phiba masigi yangsan khongsat adu kamari leidana RDNPR Minister Y Khemsana hai PMGSY gi makha lupa crore 10 lakh kunthra sangna semliba lambi ase afun ba kilometer 10 ki manungda kilometer 10 homdoi di WBM lawba loire kilometer ani na black topping tawba loire lambi semba ki thabak asi cha da humpu loisalak le haike Magna ki social media da lambi ase quality maintain tawtre aribasi technical lapses khara leibada gini aiba khangba ngamle black topping tawriba kilometer ani ki lambi ki saruka si manung anjinba mafum oiba amade mafam asda black topping ki odd mixing machine asi punsinba yadabana posinba yadabana atopa mafam amada mixing tawraga purakbana ideasip oiba ki temperature handagibana kolas asi napsin bakha warpane Hiramasi ke matang da bari dai naba ii da thabak fasana tawna da instruction pikre loinana naunda lambi asi samjin sajin bagi thabak mapung phana paikat bhauragani hanasu minister Khemsana phongdoke awang nongfu ki staging da prime minister Modi na ahinba miang thamlak padagi sakhol lambi da mangjin thana jangsin bangamle sarda Prime Minister Narendra Modi ki laingak lakpa kumja lising ani taraga mari dagi hauna paraki awang nongfu ki staging da akhana pa miang thamlak padagi anoba sakhol lambi da sangsilak pangamle hana BJP Manipur Pradesh ki President S.R. Dana Phongdokre wafam masing asi Prime Minister Narendra Modi ki sahi umbadarani to ichuba mapo kumon ga marit enana thakai amba chumna satharaki basewa paguwara thorang ki marung chana Prime Minister Narendra Modi ki punsi ki khongsat ka mari lenana pangthokwa exhibition ki thorom amada phongdokhi bane maka tarakwa atopa pauda homecoming ceremony drama da drama ne KYKL Lana Saluraba Singh Mahusagi Iselda Alakre Iba Manipur Lang under Toina Sinapa Wai Pariangasi Kanglai Ningtam Yowanam Tanara Pahonabada India Gilolam Apuna Sindariba Ideological State Alfred Sinki Miyang Dagi Yangbayai Phrase Asina Yamda Hanba Aranbo Wakalot Amapiduna Aikoi Kanglai Chasin Aikoki Mangraba Ningtamba Hanjanabagi Satariba Lala Wasit Lali Mathautadi Aina Kangan Badanatana Ningtam Jaulo Singpo Ahi Lamhen Tuhinba Aran Balambida Lampang Nabasat Krava Lampang na chakhraba musing oina walle aina thingkraba kanglai yawol kanalob KYKL gi secretary publicity and research na thorak pa cherola mada lob dhadok tun sian kraba mi khara khomjin tun na dragana ningtam yogi mayok ta leiba yogi thabak sungtaw mak taw taba khara khomjin duna combat dress session biraga pangthokliba homecoming ceremony asi miyamda aran ba wakal pi tun India asi aikoi gi lebak ni aikoi loi masanate Maramadana India ki mukta lan hova aranba wan thok leitaba thabakni aiba pausel CP nanabani aibase tasenge Maramadana yangna be India bu maithi pi gi harabadi makoina sinari palalong sing khangba yamna mak maru oyamade state na wangtok liba asigumba thabak thawong sing asigi mayokta lepata ngai fade hairi ikui kui dana hauki ba sayulda KCP PWG ki cadre taragani thoi amade KYKL ki cadre ma state asigi minister da khulai thaduk tuna forest area da sajilamba yum sidokre Reserve Forest ki area sin the kanglon nainan nauna sajilakpa yum sing hanadagi sidokna lakpa gi saruka moina ngasi ayuk langgol Reserve Forest ki chadar West Range ki manungchan balamting block ki campament
Number 3 Tarung Forest Bid Office ki area da kanglon kaina nauna sajalamba yum amba Forest Department na sidokre. Mafam adu da kanglon kaina nauna yum kai sajalakle aba paw fangbata ki ngarang Forest staff sing mafam adu da sanction da yangsen ki amade. Nauna saram leba yum se loktok na da bhuana rubada Forest staff sing adu da hat kani hana ki halakpa made. Nami tarak pa namram oraga staff sing adu khodak da mafam adu da ki handora ki bani haide. Ngasi akan bayuk da sada West ki Range Officer Jobit mitai da lusing Basantran Forest Division ki staff sing. Sahumbungi Range Officer Amadit Lampel Police ki osina lusing bo police team ama yauna sanction da kanglon kaina sajalamba yum adu sido ki bani haide. Police Department da di fangpa paho Police Department dagi fangpa pahuda Reserve Forest ki area sing asida anova instruction amata sagalak da bahana su khangan sagalak ta na ba hana su khangan palaikre mamang da su langkol Reserve Forest ki tongan pamafam sinda kalor kaina nauna sajalak pa yum kamrom sido ki basu laikre haraduna nauna sagali baseng de adambak abuk notice amata bidan da lokthau pa yabagi ayaba leiba maramna kanglon kaina nauna sagali baseng asi kudak da sidok pani haire maka tarakwa atopa pahuda final hearing no vita cross examination tauna da pa wakala kre Hauki basahi lisingani taraga humdoi ki Agasta da Imphal East ki Huangkai angom laikai da leiba angom lokentro kauba amagi yumda helper oina thamba sahi taraga tarit khatangari panupa masa amabo ATM hurale haibagi maranda namit humni chumda bathroom de ising airaga bhu sai ki bagamari leinana CJM Imphal East da satharaki ba hearing ki final argument namit da case asigi accused lokentro ki maikai dage amhunganda cross examination chathana da ba wakala kre Accusation na wakala ki pagi matungina amukanda cross examination chathaba yagani natragana yaroi haibado mathang tha October 30 ta court asimakta da hearing chatharagani helper asi tamthina phubire haibag mari lena CJM Imphal East da Grill V case number 22 of 2015 da proceeding chatharage proceeding adu gamari lena case asigi prosecution witness oibada natana thaudog adu ki victim oiriba sahi taraga tere kinupama sa asna court asimakta da mahaki oiba Statement sing court lakton piki victim asina court piki statement sing adu aukiba lising ani kungi January taraga tarita masong lising ani kunitoi ki April taritani victim asina court piki mahake statement sing adu de sahi kharagi mamang da mah class 6 khakta tamduna kangpokpi district ki mafam amada lairame madamadu da wangkai angom laikai de ki lokendro na mahaki mafada laik makha tamhanduna lokendro ki manakta yumgi helper oina thamlage ani yana tuna Imphal da porake Masagi matung sahi ani khara hiana yum adu da helper oina lerambata natana makhata wa larik phawbot nupa masa adu patamhanduna lakhe makhata rakpuda hokiba lising ani taraga humdoi gi Agasta da lokentro gi masana bagi mamana ba amagi ATM card helper asin hurali haiduna maral sekhe Ariban bit adu dagi hauduna lokentro gi masagi mamana ba manga masa sing lokentro gi nufi yauna victim asibo ATM card photogo aina tamthina phobike Namida dugi namidang the victim asibu imong adugi miyo ising na bathroom da fosin na bakok da ising haitaragi ATM card photo tribo fogani ana akan bamong da harassment piki namida dagi hauraga victim asibu nomagi chak ising amada pichadana yamna tamthiba mong da fogi loina na sokla ba helper aduba yum adugi miyo ising na hostan da poduna layang kide helper asibu namit humni chupna akan bamong da fogadagi helper asigi thawai ingna na bagi damak lona yum adugi thawnaw hangdok tuna ingkol aduda Hau bhai no pambi ka katun hingol adu lanthong na bahona ke yum adu ka thangna bada leiriba Ramji Prabhu mandap ki yanaka da helper adu ba thawa ingna na balot ke nabi adu da mandap adu gi sebaroi sing na helper adu bo hostel da poduna layang satharaba mato lagi oi ba saklen bijaki nabi adu da gi hauduna helper adu ba thawa ingna na bayum adu da gi nan thora ke bani ana court tam hang na phongdo ki ba statement sing da yaure Ariba statement asigi court makha satharpo oina sahi asigi April 18 da accused lokendro amade mahaka loina bambioi mapan ge council sahi asigi April 18 da court asimakta da victim asiba cross examination chathage case asigi ngasi CJM Imphal East final hearing chathaban mit makta da accused ki council na victim asibo inauna no court asida cross examination amuk chathajage an application oina amuk langkhalage Court application asi tarap matung lakhiba October 30 cross examination asi chathaba yagadra natragana yaroi dra habagi makha taba hearing CJM Imphal East na matam leple aina law thokre laigang na sahi anirom khanaraga yu legalize tawna na bawarip lokibani aribasi karamba matam da kanaga tana ke balai bage yu thakba masel tanaraga warip lawribra Nemphal Padian jawab yu khakna tana yu aiva nisasi thaglobadagi Manipur gi awgalaklipa naha ke loina tarang challe ngaure Laingan sahi adirom akang ahi mayam ga wa tanraga yu legalize tawna ba warip law kibani hariba asi karamba badam da kanaga wa tan kiba leibage yugi wa tan ramba amata thengna de masi miyam na su ya de
लेखान हाइबसी अखंग अहिका वा तानबो ओइरमलोय यु थकपा वा तानरगा वरेप लौखिबो ओइरमगनी आइना नेपाल की माइकेदगी फोंदोरकली उरिपोक चाकरीको कम्युनिटी हॉल मनाक्ता पांगथोकपा पावगी मिफम अबदा नोंगसुम इम्फाल मापेम इमा अफुनबा लोक नेमफाल की सेक्रेटरी जनरल एस शांति लेमन हाय ngasi manipur da yuna saudaba khunai amo helakriba asi kari maram gino habasi lengang namun khangba mathaudai sahi kuntrarom suraba ekasi thabak ta mafung phana paikhataba na manipur da yu phataba mayam amo thorakpani afuba yu puthokla gadi manipur gi miyam inglagadra liver cirrhosis nararoidra ibang manu lanjau thoklaroi lamdamasi chakot pakhunai amo oiragadra aina hanglagli mangnai lengan war on drug landa miyamna yauri aduga yugi di thorang amata laude aduna yu asina kadam banisano masida free thari basna karigino hana so hanglatun masida la kadoriba income ga naha kaya mangla kadoriba asiga karambani hena kana kadoriba no hana so hangge aduna fava yu asina kadaibu kobagi hana so hanglatuna lenga na muktang ka khandaraga yu legalize tawbagi khongpam handok biyo yu legalize tawge haiba tarabasi ima lob sing CSO sing tanaraga tawpam thogi yu thakpa mai pandaba khara khanaraga yu legalize tawribasi tawbigano masi yaba ngamloi lenga na yu legalize tawbagi khongpam handok trabadi nimwal biam ga loidana akan bakong sangsen gani haige maka tarakwa atopa pauda Jharkhand mioi ama kaptuna halamle Jharkhand ki West Singhapum district mioi ama nongmaina kaptuna halam baga loidana mahaki mamai su nungda sukairamle ana police nanga se phongdogre police officer amana phongdorok pamatungina Sokram Monda Kopamio Edo Ngarang Toklo Police Station ki manung chana laiba Maos ki irang na sokalipa lanchi khunda siduna lairam khibani Monda ding thawgaba numitta khunda tu laiba saihul ki kaba kaithil da satkhibani amasung matam adu ki mafam khangdana laira khibani ana mangna phongdogli Official tu na haiki Monda nongmai da kaptuna halaba matung masak khang dana bagi damakta mahaki mamai edo sugaibo eramba yai thajari Lanai nungai na dabadagi sathakibra natagana Maois ka mari lainabra Haiba yaw na mihat asigi matang mai kai khudimak tagi thikat bagi thabak chathari anaso official aduna phongdoragle makatarakba atopa pauda tonggi khunai gi damak afaba lambi romda khong thangjin minasi paujel dex tagi malem da nupi gi tawdang asi asogi madik chawi nupi makal yami yamloba nupi makal sing adudagi afaba mama khanbasini Nepolian haramba afaba mama amapiu pethibi joy tawge Madam Abada Pising Ibung Manungi Tabak Inkang Nomblaka Sagi Sing Kara Tonglaga Mapuroi Bamadi Masasing is about Tokutopani Abi Wakalon Madam Gi Matungina Honglak Tunagazide Novina Lebaki Toda Saruyatun and the Piece in the Prime Minister President Sub Minister Amadi Dalakiaki President with the Makogi Todang Sauna Laurakle Asona Pising Tauda Chaukrop Matamasita Kasegi Lamda Masita Tinapi Webikiana Kunaya Segi Mayok the Hegek Lakbukum Tauri, Masina Pi Oibi, Kuding Mapo, Chiantan and Bagi Maram Amasu Werakle. So from Nompum Lajadaba, Lamdam Asida, Nopina Mafan talked on the cell town to the Matudagi Fanglakva. Sel Kara Atuni Mungi out of a man of the Natalamasama Susiam Bakaya lady. Nopi Oibi Kianamafan took the cell town, but at Kergama Puroiba, Amadi Masas in the Nox and Fajina Duna Lavaka Amasulade. Noxulongzagi, our Vakaya Kangdon Imunganum Punarabami Karana Honarabaso. Tabak suning daba watana sel tan ba kaya ngasi dilam dam masita thorakle mayung dagi bazar talibani aduna thokra kanu pi oibi kaya gi chat jon thok tuna sel tan ba kaya imphal manung da lairakle masina khunai asida nubi sing bohan thana yengna bagi masa kamo irakle amarom dana mai makai pandri ba laisa pakhang kya su nungsinari bani thajanari bani aduna nungsi changyeng pithok daruwa pa matungda nungsi panthung jogdana kainara pa matam dadi makhoi ani gi chena thamjaba Aron Batabagado Ikai Iki Wangmalana Samas Asida Fongdoro Pakaya Asini Matang Oswai the Nainaba Yaribadi Makoi Makoiki Aningba Famba Aduna Maram Oidun Arwan Ba Mari Tham Krabamatung the Janarak the Badagi Miam Mang the Fongdoro City Karakatang Waramgani Kanto Udapakaya Amasularam Gani Restaurants in the drives at Tapamatamda Mafi Marul Mong Tatan Leramba Kaya Miam the Kankrabani Asingamatadok Sing Asidan Bakakta the Maral Tangin Biyaroi Nobi Singisu Sauraba Maralai Nafana Fana Yamna Harabasu Nopina Voyadaba Karisu Topangamloy Marmadunangasi Kunai Si Apabu Kunai Am Ohensi Arabade Awalagliban Harul Sing Alam Wavasing Gyan Tan Batai Asingabalambi the Satbafai Lambi Asida Satpanafate Haiduni Manuki Al Singna Masa Wavasing Baikai Iki Wafum Tadutana Pundawari Sanabafai Maida Yavazati Yasinataba Atopa Zati Kagi Musingdi Ayuki Namitangi Saksaba Amadi Breakfast over Matamda Punapuna Paminaduna Chanabi Sanava Laibagi, Sanavi Laibagi Mataka travel sing the church, Muslims in the Masjid, Miampun Pagi Sanabi, Parampara, Kaitan Satare.
मिथाई हाइबा जाति असि नतब अतोप जाति क्यागी मियोसिंगदि अयुगी नुबिदांगी चाक चाब अमदि ब्रेकफास्ट तब मतमदा पुन्ना पुन्ना फमिनबगी सनाबी लैबगी मथक्ता ट्राइबल सिंगना चर्चता मुस्लिम सिंग मस्जिदता मियाम पुनबगी सनाबी परंपरा कायदना चथरे अखोय मिथाई गी कदाई अमना तौबा अमना सिंथानदे माना तौरबदी ऐसु तौबनी हाइबरोमदा असारोम तानादुन लैरे मरमदुना तुंगी खुनाई के दमक फतब चनबी लमजा जज थादुक्तन मियामना याब अफबा लंबीरुमदा पुनमना खोंग थांजिनना बहोनगदबने अरोइबदा कंटेंट सिंग असिगी मरकुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरी चैनल असिना तोमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरम लोइनना लाइक एंड शेयर तौबसु काविगनु पुनमक पो अमक हन्ना थागजरी